Image PAODAM tabiriba sungbu yumnam Anuradha Devini kongna krumjari Housing Maroiba PAODA Technical Textile Ge Conference ngasi Minister Birena Hotel Classic Grande da hudokre Communist Party of India Manipur lengkha ki bagi chahi humbudra mari suba mapokumam palan pangthokre Nomangi oiba breastfeeding awareness program ama bamon kampu community hall da pangthokre Loinana Gujarat ke miyamna Aam Aadmi Party ko sabole haina Delhi Chief Minister Arvind Kejriwal na haikre Housing Pausanuni Pizari India ke Prime Minister Narendra Modi amadi atai central leaders ni makada Manipur da ahum pakya purakle amadi Manipur gi miyam da leiba haidoi singthoiba tawangam basangi yangnaba corporate sector singna state se da langna basu invite tawre haina Chief Minister and Birena Phondokre wapom asi Impal ge Hotel Classic Grande da pangthokpa Technical and Textile Conference ke inaugural session da sarugya Chief Minister and Birena Phondokhibane Ministry of Textile Government of India ke National Textile Mission Entity na Indian Chamber of Commerce ka khusamnaraga Manipur lengana mapungoi na sinduna pangthokiba thorampa aduda Union Minister of State for Textile Darshana Bikram Jatos Textile Commerce and Industries Minister Namcha Kibzen Indian Chamber of Commerce ke President Pradip Sureka Ministry of Textile ke Joint Secretary Rajiv Saxena Chief Engineer P. Anurag, Border Roads Organization BRO Brigadier S. Kanwar, Manipur Chief Secretary Dr. Rajesh Kumar, Secretary Ministry of Road Transport and Highways Government of India, Giridhar Aramane ate BRO Ministry of Textile ge Operations Singsu Saruyaki. Ngasi ki tharamduda Chief Minister na High ngasi state asida technical and textile ge matangda conference ama pangthopasi yamna phaba khongtang amani matamsu yamna chai state asigi mafum kharada amade railway thabakta geo textile seasonabadi khara haukre yamna paksana seasonabadi haudri state asigi maru eba mafum singda phangliba lebak lehau asi yamna athorpa mapkhan ge oi loinana earthquake yamna thokanba mafam oiba matam ge awaba kya mayongna duna lagli handakta su none district ke Marangching Ningkaibada Miyokya Gipunsi Longki. Nakalamramda State Asage Lablan Oriba National Highway to Impal Ziripampa Amadi Impal Dima Pulambidasu Toina Landslide Topana Awapakya Mayungai. Maramasina Asagamba Matamasida Anova Makangi Technology Oriba Geotextile Gambasi Yamna Maru Orakle Haiki. And the total area 90% is hills. Can I tell the house? At least you also try to know. पहले जानना चाहिए ये मणिपुरी क्या है मणिपुर क्या है यार ये तो प्रॉब्लम से मैडम यहाँ पे तिरंगा का एक टेप भी नहीं दे सकता था पहले भाजपा जी के गवर्नमेंट आने से पहले यहाँ पे एक तिरंगा देखने में मुश्किल था एक भाजपा का फ्लैग देखने में मुश्किल था लेकिन नाउ यू नो इन द लास्ट 5 years with the blessing of the honorable prime minister with the blessing of the oldest central leaders now we're changing इस बार का आप 15 अगस्त देखिए माय गॉड इतना क्राउड वी नेवर एक्सपेक्ट वो हर एक घर में तिरंगा वी डिस्ट्रीब्यूटेड 5 lakhs तिरंगा 5 lakhs इतना स्मॉल स्टेट में तो मतलब we're changing लेकिन इसलिए it is my humble request to all of you Union Minister of State for Textile Government of India Srimati Darshana Zardosna Ngasai City Convention Center Impal the Pangthokiba exhibition and a launching of awareness under handloom and handicraft development program Hodopagi Tharomda Athoba Mitamoina Sarugya Kray Minister for Textile Commerce and Industry Government of Manipur Srimati Namcha Kibzen Chairman Manipur Handloom and Handicrafts Development Corporation Limited Sri KH Ibumsa MLA Moirang Sri TH Santi Singh na Mathangsina President Amadi Guest of Honor Singh Oina Sarugaki
Tharamda Wangangladuna Union Minister of State Srimati Darsanana one district one products Habasida Pandam Thamduna Equigi Lebak Sigi Tunga Mapum Singi Weaver Sing Amasung Artisan Singna export target Taunaba Pam Tamki Minister Makata Duna Gamenki Tungan Tongamba Scheme Sing Amasung Program Sing Loduna Makwigi Scope Sing Hena Chauto Handuna Makwigi Potok Sing Hena Chauba platform da promote Taunanabagi Wapam Pungdogladuna marketing Taunanabagi Tharam Sing Sinduna Lokent product Sangi market Chauto Hanabaso Haiki Textile Commerce and Industry Minister Namta Kibzena Chief Minister and Bidengi Liching Makada Weaver Sing Amasung Artisan Singi Yaipanabagi Paikaliba Development Program Sing Highlight Tauraduna Union Textile Ministry na Cluster Development Program Kumatoi Craft Handloom Village Ama Amasung Nasland Handloom Development Program Gi Makada Mega Handloom Cluster Amagisu Sanction Taure Haiki Ngasigi Tharongi Sarukama Oina MOS Rimati Darsanana Lusingduna 3D Design of Craft Handloom Village Moirang distribution of Peheshan card to artisans and weavers, distribution tool to kits to artisans, amasung distribution of certificate of artisan and weavers under Summer 2 launch toki. Sairing Basangi upon Balub Salgi Taranitu Subamapokumont, Pangtoki Bakaluina, Isai Nomai Gilamda Katulaba Mui Ohunda, Manamatum Pituna Ikaikumnabo Otkre. Impalgi J. Amboholda Pangtukiba Maduda Susan Welfare Minister Haikam Dekona Atuipa Mitunglen Salgi President Sagol Semp Ibungo Chauba All India Radio Ge Program Head Oriba Egi Chandra Manipur Hal Services Ge SMO and Rameshon Sagma Miyukiana President Member Oina Saruyaki Taramadugi Sarukama Oina Susan Welfare Minister H. Dingona Saitarol Tarahumdo Ishuba Amade Punu Labuk Uraga Hainaming Tonba Lyric and Isu Ponki Loinana Lyrics of the Year Award 2022 Laistam Nabochandra Amade Ngairangbam Muhindroda Lamtoki Singer of the Year Award 2022 na Sarsakpa Lalambong Imoda Piki Loinana Music Composer of the Year Award 2022 na Nagishore Singer Kamda Pidana Ikakanda Wodki Taramaduga Mari Lenana Chief Guest Ki Warun Pidaduna Social Welfare Minister Haikam Tingona Haikibada Matamamada Saring Waring Kya Putoktuna Nanaramba Musing Ngasidi Ahal Ushilakle Adupo Ngasigi Inkalagliba Nahasingna Makuigi Kongon Libagi Mami Tabo Ude Ngasigi Aikogi Miron Asina Mahod Silau Trabade Kala Assis Soidana Mangtarapagi Maram Obong Oigani Ipa Ipogi Matamdagi Mirol Kiana Puduna Laklaba Kala Asi Manki Bahibase Aikogi Choba Mangjaba Amane Maram Maduna Ngasigi Naha Oirabasingna Kala Asi Mangdana Hena Kamnanaba Honaba Matautai Haiki Communist Party of India CPI Manipur Linkaki Bagi Chahi Humbudra Mari Suba Mapok Palant Ngasi CPI Tawal District Council Susinduna Council Nasige Kaksingda Labor District Office Tapang Tokre CPI Manipur State Council Ge Control Commission Ge Hana Chairman to Oiramba Comrade Yankom Danenjoy CPI Kaksing Local Council Ge Hana Secretary Oiramba Comrade MB Iboyama Amade All India Youth Federation Delegate President Comrade Subzinder Mahesrina Tharamapu Oina Saduyaki Tharangi Mapungo Aiba Thauram Singh Oina CPI Office Kaksing Dalaiba Lamyan by Irabotki Ningsing Nungbida Comrade Singna Laikatba Communist Party Kidamak Matam Sangna Tawai Haksang Yauna Hona Bidikiba Comrade Singda Lengyan P Yambiduna Ikaikanda Bodki Tharangi Nungi Oiba Waral Piraduna Comrade Atopam Nabana CPI Linkat Kiba CPI Namyang Vidamak Baikat Kiba Changsila Kiba Tawag Tharam Singh Amasung Manipura Hizam Irabana Communist Party Linkat Kiba Amasung Mahangna Hona Biram Kiba Togdang Singi Matangda Marik Soba Wapam Kia Paudam Duna Miam Punna Nahuna Naning Singhan Ki Ngasinong alam dai pungka aniga minute taramanga tabada 5 Assam Rifles Amade Commando Ge upon Bat Timpa Amana Indo-Myanmar Friendship Bridge Mayada Joint Patrolling Chalingaida Chinganingai Oiba Mongda Mui Ama Myanmar Romdagi Borakau Ani Puraktuna India Romda Changlaki Hariba Mui Adu Timma Aduna Lemnava Habada Borakau Ani Adu Langtuklam Laga Myanmar de Chansen Ke Hairi Mui Aduna Purapa Borakau Ani Adu Hangdutuna Yanglobada Brown Sugar Soft Case
chamaga marapudra manga yarambadagi fare hairi faraba brown sugar ado packaging material yauna onbada kg nipanga gram chamayang khairomni drugsing ado malemge kaithenda lupa crore mari lakh humpu mari rongi mamal oigani hairi faraba drugsing ado makataba logi oiba thabak laukhanaba ngasi ayuk Mori police station da khusina kre breastfeeding promotion alliance of Manipur bipamna Jingtam Workers Union da Bamun Kampugi VLF amadi asa workers sangapuna kusamna duna nomage oiba breastfeeding awareness program ama pangthokre Bamun Kampu community hall da pangthokpa tharampa aduda bipamge president Dr. A Ipotombe amadi SDO Prorompat Puja Ilangbam na sangba maru eba miyokana saduyakhi loinana tharamba duda Zenimski pediatrician Dr. Radhapiari rapagani Loinana tharamba duda Zenimski pediatrician Dr. L. Radhapiari amadi Manipur Nursing Council ge register thaudam Nandarani na resource person sing oina miyamda wangangki tharamba dugi matangda Bipamge Secretary James Ilangbamna angangka amabu masamawu phana thambada breastfeeding ase yamna mathau tai madam asina breastfeeding tawba asina angang amati mamada pireba kanaba ase miyamda mamotana khanganba ase tangai phadre Pibam asidage breastfeeding promotion alliance Manipurna state asige tonga mamofamda chatuna miyam maru aina mama oibisanga matokarna breastfeeding tawgatage amadi masige kanabasingka ase khanganduna lagle kanagamba lup amadi organization singna hariba thoramba asibo pangthongningba leiragasu lup asida pau pipiro haike 69% tarak pasigi akoigi nungnangba akoigi masi kamai toraga ngakthokadage or correct togadage haibigi potune pina bipamna si awareness tawjari aduga hujik mayam ju khangbire lactogen gumba ate artificial powder milk haitare masina akoigi mama gi khonangsiga kana pasi tiba ngamdaba infection nakthokpa ngamdaba anangda antibody gumba infection nakthokpa hingana potsi sagi artificial milk se yaudaba artificial milk pitak na bohona bada anang sigi akoigi preparation sing karamba khangda karamba suspend kanator prepare to imakut hamdokra madudi mayam sida anang de infection si thon bagi chance yam wangi aduga anang chehi manga bo manungda si bagi chances si breastfeeding kadana to widragadi sagi thatrupu to widragadi chances su yam na wangi Ngasi ayu Ziribon district ke Borobekra subdivision da laiba 39 ARD koina sinduna yoga sebir ke tharampang thokre yoga ke tharampa aduda subedar CK Pandena instruction to oina yoga takpikhe ngasi ge yoga ke tharampa aduda Borobekra da laiba civilian amadi AR personnel singso saduyakhe yoga aduda alomp velomp Kalpavati Surya Namaskar amadi beyond position isagba yoga otki Thasagi tang taramarida yaripo bamon laikai ge Thobal Turent Mayada nupa ama sina phangkibaga mari lainana yaripo police na wari sanasi haina kaukhraga phazin khiba bu yaning daba phongdoktuna yaripo tulihal azad high secondary school manakta laikai miyamna wakami phamphangkre Akhtar Hussain Thasagi tang kumanga phawda condition amata thamdana thadurakadabani Thaduraktragade JAC semtuna tonga ba lupsanga khusamnaduna akanba khongjang sangsalagane haina miyamna phongdorakle Sacrifice Youth Development Organization Yaripok Tulihal amadi leka miyamna senduna pangthokiba wakan mi phampa aduda saruya khibi Aisa Ahmad Kobi amana phongdorakibada Mayon mi ning center koba nupa amasina phangkiba aduge matangda Yaripok Tulihal Azad Higher Secondary School manaktage Akhtar Hussain Jahi Nipumapon apopal Kidraba Muhammad Basiruddin bu police na thasage tang tarataruktage phazin kiba ase maram chade police na ichamchamna wari sase haina kaukhraga maram amata pitana FIR pansanduna phazin kibani makhoigi maran karisu leite tang tarataruktage phazinduna lokapta awa ana tahanba police ke thawngyaningde athubada thadokpira u karigumba Akhtar Hussain bu condition amata thamdana thasage tang kumanga phawgi manungda thadoraktragade miyamna JAC semduna tongamba lupsingka khusamnaduna mahakpo hek thadoktiba phawba
hanba leitana makhan makha kaya gi akanba khongjang sing changsingade haida phongdorakhe Gujarat ke yamlaba miyamna Aam Aadmi Party apo sagoli haina Delhi Chief Minister Arvind Kejriwal haikre Gujarat ke Bhavnagarda ngase pangthokiba miyamna tinba mitinda wangangbada Kejriwal haikibada Delhi ke Deputy Chief Minister Manish Sisodia na education healthcare amadi job ke matangda paikhaliba thabak tharam sing yamna popular oirakpana maram oidina BJP na mahaki mingjat thiannaba kana honari CBI bu sizinaduna samja thumjada Chennai haiduna Manish Sisodia bu phanaba honari mitin aduda Chief Minister Kejriwal na haikibada Sisodia bu yamna thuna pharagani haina tai Sisodia masana so haikibada central government na mahaki mangapo sekna laksanaba honari adubo mayam saubigano aigi ngakti honesty gi ngakni Chief Minister Kejriwal na makata na haikibada Gujarat BJP na chahi kun hana palaklabani thabak phangdabagi aphaba mahai maching amade halkiya gi thabakti yamna wale BJP government gi asoibasing adu apna amamamta oina chingthorakli chahi kun miyamna khangnaptrabasu haujakti miyam bhaptarakle mahaki party nabu power pairabadi chahi mangagi manungda mioi lakh tara thabak pigani thabak phangdriba singdana allowance lupali sing ka ahum pigani Gujarat ke khwaidagi darkar oibase thabak phangdabani haikhi Sasaraga mandir changi haina BJP na maran siriba senior congress luchingba Siddharamayana haikibada mahag numit aduda cha sakhide August ke tang tarani panda Siddharamayana kodaguda lakpada Kodlipeta leiba basa beswara mandira sasaraba matungda changlakhe haina BJP na maran sikhi sab sabasibu issue amara masidi bioi aduge lanage wafamni sa amasung manamasing animak aichai masi aige haina bine mioi kharadi sasade madu makhoige haina bine BJP di tawningai thabak laitabdina maru aiba wafambo miyamna kauthokina batawribane mafam ayambada mandida mid asemba sakat paphawal leiri Numitu ay sa sakide yenthongba leramlabasu aidi soibam thongba adu khakta sakhe Karnataka ge opposition gi lusingba Siddharamayana makhatana haikibada madi changtringaida masidi chabayai natraga yade haina ishona haibra Haujak sanbagi pauda Yaisa Football Club amade Kaksing Football Club anina sinduna Yaisa Sport Arena Kaksingda ngarang dege chathaba haukiba district level sport tournament 2022 ge ngasi sanakiba match mangage ahanba ground da iramda Mahikol School Bina Kaksing Public School Bibo Panjan ahuma mada toikre ani suba ground ge match tana Padmaratna English School Ena Victoria High School Bibo Panjan taram doida toiki ahum suba match ti Grace Cottage Academy B amadi Kaksing High Secondary School A anina sanabada Panjan ahum sanaduna draw oiki Ngasi sanakiba mari suba match ta Padmaratna English School Kaksing Dina NB Keriabo Panjan mari sunyoda aduga mga suba match na Grace Cottage Academy ena Padmaratna English School Sibo Panjan ani amada maithiba pekhi Haujik aroibada maroiba pau amone pizari Technical Textile Ge Conference ngasi se Minister NB Rena Hotel Classic Brand da hudokre Communist Party of India Manipur lengkha ke bagi chahi humbudra mari suba mapokumam palan pangthokre Nomangi oiba breastfeeding awareness program ama bamon kampu community hall da pangthokre loinana Gujarat ke miyamna Aam Aadmi Party ko sagole haina Delhi Chief Minister Arvind Kejriwal na haikre Image paudam ngasigi de matang sidaloi jade neng tabiri besung mo amuka hana khurumjari